Ngasisu mayamgidamagta nungairaba pungawari ama puduna lakjari. Wari asibu ibirakpi Chanu Mangang. Wari asigi mamingna Thombagi Laibak. Matam amada khara pangtak tauba Thomba kauba nupa ama leirami. Thomba pangjabagi wani. Migi mangnabadi nongmata tauramde. Mina magi mangnabata tawibani. Masi pumnamakse mahakna khara pangba miyoi ama oina taubagini. Aduga mahakse nupisu thire. Aduna machanupa amasu phangjarabani. Adubu Thombadi mana khaliba wakhalduna achumbani haina adum chumdring chachaba misak amasu oirami. Aduga Thombagi nupi Saphabina mapuroibabu yamna senajai. Maramdi Thombana chatkiba mafam khudingda nongmata miga saunade khatnadi haiduna harau harau mayumda halakkiba numit amatasu yauramde. Mina adu hairee, mina adu tauree haiduna hekta halai. Taubagi budi Thombase pangbagi haunabi. Masana masabu adum thagatjaba miyoini. Karigumba kandasu mabukse khangpha hekta phadurakani. Aduga karigumba matamdasu gida choptraga githida chopi haibado hekta taurami. Aduna Saphabina mapuroibase yumdagi phawba mapal thokhanba talami. Haibadi Thomba mi loina bahaite aduga mabuk phabani haigadoribra mabuk phattabani haigadoribra khangdi. Mana kitang yaningdaba midi masak uba phawba pangsauda saurami. Aduga mana kitang yaningba midi miduna hairi makai leitraba potu phawba pithokningba mida ama oina taurami. Nongmagi numit amadani matamdo numidangi matamni. Thomba magi nupiga machanupaga makhoi chak toklaba matung Saphabi machanupado phamungda chumni. Aduga mapuroiba Thombasu magi phamungda tumduna leirami. Madugi tanja aduda ikhang khanghaudana Saphabi khoigi makha thangbada leiriba Pakpi hoigi imungda khatna chainabagumba amadi kapna launarakpagi makhol ama taraklami. Mi langakpagi makholdo tabada Thombasu mamit chinglaktuna phuk haugatlaga chenthokre. Saphabisu mapuroibana chenthokkibaduda hanglai. Kadaidano noi napana chatlidubo? Adu hairaga Saphabisu mapuroibase khara pangmanina machanupado tumthakiba mapa oireduna masu phuk haugatuna magi nupagi matung inaraklami. Saphabina yausilakpa matamdadi khatnabado loiramle. Aduna mahakna uhoudrabasu khut thoknakibadi mali. Thombasu khatnariba miyoi anigi marakta leptuna khatnabado khamdoklami. Adubu khatnariba machin manau anidugi manungda manau nupa oiriba khomaidi phanathina sokle. Asumna numitto haukre. Nongalakpada ngarang khatnariba makha thangba yumduda leiriba Pakpigi machanupa khomaiga Saratka machin manau anido ngarang khatnakibaduna maram oiraga ngasi ayukti wa hekta launare. Mayamba Saratto manau nupa khomaina phureye haiduna Saratki nupi thoibina laikai chara sandokre. Aduna laikai machin tongba tongbi kayasu thoibigi michangda lepkre. Hairiba pausi tabada Thombana magi nupida hairami. Nupiya moigi makhagi itai mathoibina taurise karino. Ngarangi khatnabaduda inau khomaidi lande. Mana ta Saratta phuge haina phuba nate ta Saratna khomaida phuge haina chensinbaduda khomaina ngakthokpa khaktani. Aduda ta Saratto khomaida phunaba hotnabada ma matomta khongpham chahaudabadagi tusinkibani. Saphabina hoise nupa migi warida aikhoi yauragumsi migidi machin manauni ngaihak khatnarabasu adum phakini. Adudane achumba wado hairubada nangdi mina nungsiroi migi wase toklasida. Thombana nupi nangbu inau khomaido nungaitene wasu mana iwa ware aduna magidi michang kanasu leitre. Khara paisa paiba machin tongba itai mathoibina hairabadi laikaisu amuk toiba achum arat yengkhidre. Migi machin manau khatnaraga karigi yasinaba puraknaba sindribano makhoi michang khomnaraga leire. Saphabina nupa nangse kamaina ngangnani migidi machin manauni haiba aduna kayam kuinabu saunaruni haige. Nong nini leiraga adum machin manaudi kainaba yadabanina kauna ngangnakradabani. Laikai ahayapa sabasingkina itai Saratki nupi iche thoibigi machum kayamnabu charurabano khangde iche thoibigi matung loina inakre. Thombana madudane aine yamna sauninglibase ai chattuna hairugeda. Saphabina as nupa nangbu wayamna nganguba
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯕ ꯃꯤꯁꯦ ꯑꯄꯪꯕ ꯃꯤ ꯑꯣꯏꯅ ꯂꯣꯏꯅ ꯂꯧꯅꯔꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯅꯕ ꯋꯥꯈꯜ ꯈꯜꯂꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯗꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯁꯔꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯁꯔꯠꯀ ꯈꯣꯃꯩꯒꯗꯣ ꯃꯆꯤꯟ ꯃꯅꯥꯎꯅꯤꯅ ꯌꯨꯝꯁꯨ ꯄꯨꯂꯞ ꯄꯨꯜꯂꯤꯕꯅꯤ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯁꯔꯠꯀꯤ ꯅꯨꯄꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯏꯟꯗꯣꯟ ꯃꯌꯥꯝ ꯂꯥꯛꯂꯤꯉꯩꯁꯤꯗ ꯃꯌꯥꯝꯕꯗ ꯃꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯉꯝꯕ ꯃꯅꯥꯎꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯔꯝ ꯑꯁꯣꯝꯗ ꯊꯣꯏꯕꯤꯅ ꯉꯥꯡꯂꯤꯕꯗꯣ ꯁꯣꯝꯗ ꯊꯣꯝꯕ ꯃꯇꯩ ꯃꯅꯥꯎꯅ ꯇꯥꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯃꯆꯤꯟꯗꯣ ꯄꯣꯔꯣꯛ ꯁꯣꯟꯕ ꯂꯦꯞꯇꯦ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯈꯨꯃꯩꯁꯨ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯑꯩꯅ ꯇꯥꯆꯧꯗꯣ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯇꯧꯕꯗꯒꯤ ꯃꯇꯣꯝꯇ ꯇꯨꯁꯟꯖꯈꯤꯕꯅꯤ ꯈꯣꯃꯩꯒꯤ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯛꯂꯤꯕ ꯑꯍꯜ ꯈꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯈꯣꯃꯩ ꯅꯪꯅ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯅꯌꯥꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤꯅꯦ ꯊꯣꯏꯕꯤꯅ ꯂꯥꯜꯂꯦ ꯈꯛꯇꯒ ꯍꯥꯏꯕꯅꯒ ꯌꯥꯔꯣꯏ ꯃꯊꯛ ꯊꯣꯡꯕ ꯑꯍꯟꯗ ꯃꯈꯨꯠ ꯊꯥꯕꯒꯤ ꯃꯔꯥꯟꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯈꯣꯃꯩꯗꯣ ꯃꯥꯅ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯑꯉꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯒꯦ ꯈꯜꯂꯝꯕꯗꯣ ꯃꯇꯩ ꯃꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯁꯠ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯑꯩꯉꯣꯟꯗ ꯀꯔꯤ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯏꯇꯩꯃꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯑꯩ ꯂꯥꯟꯗꯦ ꯑꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯁꯨꯡꯍꯥꯏ ꯍꯦꯛ ꯍꯥꯏꯔꯔꯣꯏ ꯊꯣꯏꯕꯤꯅ ꯎꯔꯦꯗꯅ ꯃꯌꯥꯝ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯂꯩꯀꯥꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯂꯩꯔꯤꯕ ꯑꯍꯜ ꯈꯔꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯣꯃꯩ ꯅꯥꯄꯜ ꯇꯧꯒꯅꯨ ꯅꯌꯥꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨꯅꯦ ꯈꯣꯃꯩꯅ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯑꯩ ꯀꯅꯥꯃꯠꯇꯒꯤ ꯃꯐꯝꯗ ꯂꯥꯟꯗꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯗꯨꯗꯤ ꯅꯪ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯇꯥꯔꯦꯗꯅ ꯈꯣꯃꯩꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯇꯥꯜꯂꯨꯅꯦ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈꯤꯕꯒꯤ ꯑꯩꯕꯨ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯒꯗꯧꯔꯤꯕ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯊꯣꯡꯕꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯎꯍꯧꯕꯗꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯃꯠꯇ ꯍꯥꯏꯖꯒꯦ ꯑꯍꯜ ꯑꯃꯅ ꯊꯣꯝꯕ ꯀꯔꯤꯅꯣ ꯅꯪꯅ ꯐꯔꯛ ꯑꯃꯨꯛ ꯇꯥꯔꯛꯂꯤꯁꯤꯅ ꯊꯣꯝꯕꯅ ꯉꯔꯥꯡꯒꯤꯗꯣ ꯏꯅꯥꯎ ꯈꯣꯃꯩ ꯂꯥꯟꯗꯦ ꯑꯩꯒꯤ ꯏꯃꯥꯡꯗꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯊꯣꯝꯕꯅ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯊꯣꯏꯕꯤꯗꯣ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯕꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯦ ꯊꯣꯝꯕ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯗ ꯅꯪꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯅꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯕꯨ 2-3ꯂꯛ ꯏꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯔꯗꯨꯁꯨ ꯁꯠ ꯍꯥꯏꯔꯛꯏ ꯍꯩ ꯊꯣꯝꯕ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ ꯆꯠꯂꯨ ꯅꯌꯨꯝꯗ ꯆꯠꯂꯨ ꯊꯣꯝꯕꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕ ꯆꯪꯈꯤꯕꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯇꯍꯥ ꯂꯥꯛꯂꯤꯕꯤ ꯁꯥꯐꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯜꯂꯛꯄꯗꯨ ꯎꯕꯗ ꯃꯥꯁꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯊꯣꯏꯕꯤ ꯍꯥꯏ ꯁꯥꯐꯕꯤ ꯅꯪꯒꯤ ꯅꯋꯥꯁꯦ ꯃꯤꯒꯤ ꯏꯃꯨꯡꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤ ꯌꯥꯝꯅ ꯊꯨꯅ ꯄꯨꯈ꯭ꯔꯣ ꯁꯥꯐꯕꯤ ꯍꯦꯔꯥ ꯏꯆꯦ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯥꯕꯨ ꯍꯦꯛꯇ ꯏꯜꯂꯒ ꯇꯥꯜꯂꯛꯄꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯥꯕꯨ ꯂꯥꯛꯆꯕ ꯍꯥꯏꯕꯁꯦ ꯑꯩꯕꯨꯁꯨ ꯂꯥꯛꯆꯕꯅꯤ ꯊꯣꯝꯕ ꯇꯞꯅ ꯅꯨꯄꯤ ꯌꯥꯔꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯁꯥꯐꯕꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯋꯥ ꯀꯅꯥꯅ ꯇꯥꯕꯤꯔꯤꯒꯦ ꯈꯣꯃꯩꯁꯨ ꯑꯃꯨꯛ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯣꯝꯕꯕꯨ ꯈꯥꯝꯂꯛꯏ ꯇꯥ ꯊꯣꯝꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯑꯗꯨꯕꯨ ꯊꯣꯝꯕ ꯃꯇꯩ ꯃꯅꯥꯎꯗꯤ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯁꯥꯐꯕꯤ ꯃꯈꯣꯡꯗꯣ ꯊꯥꯡꯅ ꯃꯃꯥꯏꯗꯣ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯂꯩꯀꯥꯏꯒꯤ ꯑꯔꯦꯝꯕ ꯆꯥꯕ ꯄꯥꯝꯕꯤ ꯏꯅꯦ ꯏꯟꯗꯣꯟ ꯃꯌꯥꯝꯁꯨ ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯐꯕꯤꯗꯣ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯁꯥꯐꯕꯤꯗ ꯄꯨꯂꯞ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯁꯥꯐꯕꯤ ꯅꯆꯤꯟꯕꯥꯟꯗꯣ ꯐꯣꯠꯆꯤꯜꯂꯨꯔꯥ ꯍꯥ ꯅꯋꯥ ꯑꯄꯪꯕꯗꯣ ꯈꯝꯖꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏꯗꯣ ꯁꯥꯐꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯆꯩꯔꯤ ꯅꯣꯏ ꯅꯄꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯆꯨꯝꯕꯗꯣ ꯀꯅꯥꯅ ꯇꯥꯕꯤꯔꯤꯒꯦ ꯑꯩꯅ ꯃꯤꯒꯤ ꯋꯥꯗ ꯌꯥꯎꯒꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯊꯣꯝꯕ ꯇꯞꯅ ꯅꯨꯄꯤ ꯏꯅꯥꯎ ꯈꯣꯃꯩꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯅ ꯏꯇꯩꯃ ꯊꯣꯏꯕꯤꯅ ꯂꯥꯛꯆꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯏꯇꯩꯃ ꯊꯣꯏꯕꯤꯁꯦ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦ ꯃꯋꯥꯕꯨ ꯐꯅꯦꯛꯅ ꯀꯨꯞꯄꯤ ꯍꯥꯏꯕꯗꯣ ꯁꯥꯐꯕꯤꯅ ꯑꯣ
ꯈꯣꯃꯩꯕꯨ ꯃꯇꯩꯃꯅ ꯂꯥꯛꯆꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯈꯣꯃꯩꯒꯤ ꯃꯤꯆꯪ ꯆꯪꯂꯨꯔꯒ ꯅꯪ ꯑꯣꯏꯅ ꯏꯆꯦ ꯊꯣꯏꯕꯤꯅ ꯂꯥꯛꯇꯅ ꯏꯜꯂꯛꯄꯗꯨꯗꯤ ꯅꯪꯗꯤ ꯃꯤꯅ ꯂꯥꯛꯆꯈꯤꯗ꯭ꯔꯦꯍꯦ꯫ ꯊꯣꯝꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯃꯩ ꯊꯣꯝꯕ ꯍꯣꯏꯗ ꯂꯥꯛꯏ ꯑꯗꯨꯒ ꯊꯣꯝꯕꯒ ꯁꯥꯐꯕꯤꯒꯗ ꯍꯥꯏꯔꯛꯏ, ꯇꯥ ꯊꯣꯝꯕ, ꯏꯇꯩꯃ, ꯅꯣꯏꯁꯨ ꯅꯅꯥꯎ ꯑꯩꯒꯤ ꯍꯛꯀꯟꯗ ꯃꯤꯋꯥ ꯇꯥꯕ ꯌꯥꯎꯔꯦ꯫ ꯁꯥꯐꯕꯤꯅ, ꯈꯣꯃꯩ, ꯏꯇꯩꯃ ꯍꯣꯏꯗꯤ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ, ꯑꯗꯨꯒ ꯉꯔꯥꯡ ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯍꯥꯟꯋꯥꯏ ꯃꯥꯒꯤ ꯅꯨꯄꯥ ꯏꯇꯩ ꯁꯔꯠꯁꯦ ꯂꯝꯕꯤꯗ ꯃꯤꯒ ꯐꯨꯅꯔꯝꯕꯗꯒꯤ ꯑꯉꯥꯎꯕ ꯅꯌꯥꯝꯕꯁꯤꯅ ꯀꯜꯂꯒ ꯄꯨꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯆꯦ ꯊꯣꯏꯕꯤꯁꯦ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤ꯫ ꯈꯣꯃꯩꯅ, ꯑꯗꯨꯅꯤ ꯏꯇꯩꯃ, ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯒꯤ ꯃꯇꯧꯁꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯏꯇꯩꯃ, ꯀꯩꯝꯇ ꯈꯟꯕꯤꯔꯨꯔꯅꯨ, ꯃꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯝꯕ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤ꯫ ꯁꯥꯐꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯇꯥ ꯊꯣꯝꯕꯧ, ꯅꯍꯥꯟꯗꯤ ꯇꯥ ꯊꯣꯝꯕꯁꯦ ꯂꯩꯀꯥꯏꯅ ꯐꯖꯅ ꯋꯥꯔꯛꯈ꯭ꯔꯦ ꯍꯥꯏꯅꯦ?" ꯊꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩ, ꯁꯥꯐꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯗꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯁꯥꯐꯕꯤꯅ, ꯅꯣꯏ ꯅꯄꯥ ꯎꯔꯦꯗꯅ, ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯁꯦ ꯑꯐꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ, ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯃꯕꯨꯛ ꯊꯟꯖꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯝꯕ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ꯫ ꯊꯣꯝꯕꯒꯤ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯨꯃꯥꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯀꯨꯃꯥꯔꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯗꯥꯅꯤ, ꯑꯗꯨꯅ ꯑꯃꯅ ꯑꯃꯗ ꯄꯥꯎ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗꯪ ꯇꯧꯔꯒ ꯊꯣꯏꯗꯣꯛꯅ ꯃꯤꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯨꯃꯥꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯀꯨꯃꯥꯔꯅ ꯃꯅꯥꯎꯅꯨꯄꯥ ꯊꯣꯝꯕꯕꯨ ꯀꯌꯥ ꯎꯁꯤꯠꯂꯝꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯤꯇꯣꯞꯀ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯕꯒꯦ? ꯅꯪꯒꯤ ꯃꯔꯝꯗ ꯅꯪꯕꯨ ꯊꯤꯅ ꯍꯨꯟꯗꯨꯅ ꯉꯥꯡꯂꯤꯕ ꯃꯤꯗꯣ ꯃꯤꯇꯣꯞꯅꯗꯤ ꯑꯣꯏꯔꯝꯂꯣꯏ, ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯦ ꯑꯅꯧꯕ ꯆꯠꯅꯕꯤ ꯅꯠꯇꯦ, ꯃꯃꯥꯡ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯋꯥꯐꯝꯅꯤ꯫ ꯍꯣꯏ, ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯕꯁꯨ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯌꯦꯡꯊꯤꯅꯩ꯫ ꯃꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯄꯦꯟꯊꯣꯛꯄ ꯍꯩꯇꯕꯒꯤꯅꯤ꯫ ꯅꯤꯡꯕ ꯊꯨꯡꯕ ꯃꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯄꯣꯛꯂꯝꯈꯤꯔꯣꯏ꯫ ꯑꯐꯥꯎꯕ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯃꯃꯤꯡ ꯆꯠꯂꯕ ꯀꯌా ꯐꯥꯎꯕ ꯃꯅꯤꯡ ꯊꯨꯡꯈꯤꯕ ꯅꯠꯇꯦ꯫ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯃꯅꯤꯡ ꯊꯨꯡꯗꯦ꯫ ꯄꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯏꯁꯣꯔꯗꯨꯒꯤ ꯃꯆꯥ ꯃꯅꯥꯏꯅꯤ ꯑꯩꯈꯣꯏꯁꯦ, ꯑꯗꯨꯅ ꯀꯔꯝꯅꯗꯤ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯄꯦꯟꯊꯣꯛꯄ ꯉꯝꯒꯅꯤ? ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯁꯣꯔꯅ ꯁꯥꯐꯨꯡꯂꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯏꯁꯣꯔꯅꯤ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯨꯕ ꯃꯇꯝꯗ ꯏꯁꯣꯔ ꯃꯥꯅ ꯑꯄꯪꯕ ꯇꯥꯏꯕꯪ ꯃꯤꯅꯤ ꯈꯜꯂꯒ ꯄꯦꯟꯊꯣꯛꯅ ꯉꯥꯛꯄꯤꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯀꯅꯥꯒꯨꯝꯕꯗꯤ ꯏꯁꯣꯔꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯥꯉꯨꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯁꯨ ꯀꯌꯥꯅꯤ꯫ ꯑꯗꯨꯅ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏ, ꯑꯐꯕ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯊꯣꯔꯛꯄꯒꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯐꯠꯇꯕ ꯃꯤꯒꯤ ꯃꯤꯁꯤꯡꯁꯨ ꯊꯣꯔꯛꯄꯒꯤ꯫ ꯑꯐꯕ ꯋꯥꯍꯩꯁꯦ ꯂꯩꯔꯝꯕꯒꯤ ꯐꯠꯇꯕ ꯃꯥꯒꯤ ꯃꯒꯨꯜ ꯈꯪꯕꯅꯤ, ꯑꯗꯨꯒ ꯑꯐꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯂꯩꯔꯝꯕꯒꯤ ꯐꯠꯇꯕ ꯃꯥꯒꯤ ꯃꯒꯨꯜꯁꯨ ꯂꯦꯞꯄꯅꯤ꯫ ꯀꯞꯄ ꯅꯣꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯃꯥꯇꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯗꯅ ꯊꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯈꯟꯊꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯥꯏꯊꯤꯕꯗ ꯅꯪꯂꯤ꯫ ꯑꯗꯨꯅ ꯂꯧꯁꯤꯡ ꯆꯥꯎꯕ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯐꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯣꯝꯕ ꯂꯧ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯕꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯣꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯁꯤꯡꯊꯥꯅꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯊꯣꯝꯕ ꯃꯁꯥꯗꯣ ꯅꯣꯏꯔꯒ ꯇꯦꯜꯂꯤ, ꯑꯗꯨꯅ ꯃꯥꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯞꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯝꯕꯅꯗꯤ ꯂꯧꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯃꯁꯥꯅꯒ ꯅꯣꯏꯕꯅꯦ, ꯂꯕꯨꯛꯇꯨꯅꯒ ꯃꯔꯣꯟ ꯑꯃ ꯄꯨꯊꯕꯅꯦ, ꯑꯃꯨꯛꯇꯣꯏꯕ ꯋꯥꯕꯅ ꯂꯣꯏꯖꯔꯝꯃꯤ꯫ ꯊꯣꯝꯕꯅ ꯑꯗꯨꯛ ꯋꯥꯅ ꯈꯥꯎꯔꯤꯕ ꯂꯧꯗꯣ ꯊꯕꯛ ꯇꯧꯕꯗ ꯍꯩꯅꯤꯡꯅ ꯍꯔꯥꯎꯅ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯝꯕꯁꯨ ꯃꯁꯥꯗꯣ ꯋꯥꯕ ꯀꯧꯕꯅꯤꯅ ꯃꯤꯁꯛꯇꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯁꯨꯕ ꯅꯠꯇꯦ, ꯑꯩꯅ ꯏꯁꯥꯁꯦ ꯅꯣꯏꯕꯁꯤꯗ ꯅꯣꯏꯅ ꯊꯕꯛ ꯄꯥꯡꯗꯕ ꯑꯣꯏꯅ ꯎꯕꯒꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯂꯧ ꯁꯨꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯊꯣꯝꯕ, ꯅꯪ ꯅꯇꯣꯝꯗ ꯊꯕꯛꯁꯦ ꯁꯨꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯂꯦꯞꯇꯨꯅ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ"꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯃꯑꯣꯡꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯔꯛꯂꯤꯕꯗꯣ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯁꯤꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ
ꯈꯨꯕꯥꯝ ꯊꯜꯂꯕ ꯑꯈꯥꯎꯕ ꯂꯧꯗꯣ ꯄꯣꯞ ꯊꯥꯗꯔꯒ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯒ ꯅꯣꯏꯅ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯔꯕꯗꯤ ꯅꯣꯏ ꯃꯁꯦꯟ ꯂꯧꯁꯦ ꯈꯪꯍꯧꯔꯣ, ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯝꯕ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯁꯥꯗꯣ ꯁꯥꯎꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯃꯤ꯫ ꯁꯥꯐꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯊꯣꯝꯕ ꯃꯁꯥꯗꯣ ꯏꯁꯥꯎ ꯁꯥꯎꯕꯒꯨꯝ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯑꯩ ꯉꯁꯤꯗꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯏ꯫ ꯁꯥꯐꯕꯤꯅ, ꯅꯣꯏ ꯅꯄꯥꯒꯤ ꯍꯧꯅꯕꯤ ꯍꯧꯔꯛꯑꯅꯤ꯫ ꯑꯩꯗꯤꯅꯦ ꯄꯦꯜꯂꯤꯍꯦ ꯑꯋꯣꯏꯕ, ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯊꯣꯝꯕꯅ, ꯍꯧꯔꯛꯄꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯕꯨꯛꯇ ꯍꯥꯏꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯝꯂꯛꯏ꯫ ꯁꯥꯐꯕꯤꯅ, ꯅꯣꯏ ꯅꯄꯥꯁꯨ ꯈꯔ ꯈꯤꯠ ꯁꯧꯒꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯤꯅ ꯆꯩꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯃꯟꯗꯕꯁꯤꯗ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯗꯦ꯫ ꯊꯣꯝꯕ, ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯐꯝꯂꯒ ꯂꯩꯔꯗꯤ ꯐꯩ, ꯃꯈꯣꯏꯅ ꯋꯥꯔꯤꯗꯨꯃꯥꯏꯅ ꯑꯩꯁꯨ ꯋꯥꯔꯤꯕꯅꯤ꯫ ꯁꯥꯐꯕꯤꯅ, ꯑꯗꯨ ꯅꯣꯏ ꯅꯄꯥ ꯃꯣꯏꯅ ꯈꯪꯗꯗꯅ ꯇꯧꯔꯤꯅꯤ꯫ ꯃꯤꯅ ꯁꯥꯎꯅ ꯋꯥꯗꯣ ꯍꯥꯏꯔꯛꯂꯕꯁꯨ ꯅꯪꯅ ꯐꯅ ꯈꯟꯗꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦꯕ? ꯃꯤꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯛꯄꯒ ꯁꯨꯝ ꯁꯥꯎꯔꯒ ꯍꯜꯂꯛꯂꯗꯤ ꯅꯪ ꯅꯇꯣꯝꯇ ꯅꯠꯇ꯭ꯔꯣ ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯗꯗꯨꯅ ꯂꯩꯗꯣꯏꯁꯦ? ꯊꯣꯝꯕꯅ, ꯀꯃꯥꯏꯅ ꯐꯅ ꯈꯟꯗꯧꯔꯤꯒꯦ? ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯒꯕꯣ? ꯁꯥꯐꯕꯤꯅ, ꯍꯣꯏꯁꯦ ꯐꯔꯦ, ꯑꯗꯣ ꯅꯣꯏ ꯅꯄꯥ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯂꯧ ꯁꯨꯕ ꯆꯠꯂꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯂꯩꯔꯒ ꯏꯪꯈꯣꯜ ꯁꯝꯕꯜꯁꯦ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯒ ꯂꯩꯔꯁꯤ꯫ ꯃꯤꯗꯤ ꯏꯪꯈꯣꯜ ꯀꯣꯏꯔꯒ ꯁꯦꯜ ꯌꯥꯝꯅ ꯌꯥꯝꯅ ꯐꯪꯏ ꯍꯥꯏꯅꯩ, ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯏꯪꯈꯣꯜ ꯑꯣꯏꯅ ꯀꯣꯏꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯊꯣꯝꯕ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯔꯠꯀ ꯈꯣꯃꯩꯒꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯥꯐꯕꯤꯗꯣ ꯏꯃꯨꯡꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯤ, ꯅꯣꯏ ꯅꯄꯥ ꯇꯥꯕ꯭ꯔꯣ, ꯌꯦꯡꯉꯨꯇꯨ, ꯑꯥꯗ ꯏꯇꯩ ꯁꯔꯠꯀ ꯈꯣꯃꯩꯒꯁꯦ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈ꯭ꯔꯤꯁꯦ꯫ ꯊꯣꯝꯕꯅ ꯌꯥꯝ ꯊꯥꯖꯗꯕ ꯃꯇꯧ ꯎꯠꯇꯨꯅ, ꯑꯣꯏꯔꯝꯂꯣꯏꯗ ꯅꯨꯄꯤ꯫ ꯁꯥꯐꯕꯤꯅ, ꯑꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯇꯥꯡꯗꯤꯌꯦ꯫ ꯊꯣꯝꯕꯅ, ꯑꯗꯨ ꯀꯩꯗꯧꯔꯒꯦ, ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯠꯃꯤꯟꯅꯔꯒ? ꯁꯥꯐꯕꯤꯅ, ꯅꯨꯄꯥ, ꯑꯩꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯗ꯭ꯔꯥ, ꯃꯤꯒꯤꯗꯤ ꯃꯆꯤൻ ꯃꯅꯥꯎꯅꯤ, ꯐꯅ ꯈꯠꯅꯔꯕꯁꯨ ꯆꯩꯅꯔꯕꯁꯨ ꯑꯗꯨꯝ ꯀꯧꯅ ꯉꯥꯡꯅꯈꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯤꯒꯤꯗꯤ ꯃꯆꯤन ꯃꯅꯥꯎ ꯀꯧꯅꯈ꯭ꯔꯦ, ꯅꯪꯗꯤ ꯏꯆꯦ ꯊꯣꯏꯕꯤꯅꯁꯨ ꯌꯦꯛꯇꯨꯅ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯨꯕꯤ ꯑꯩꯕꯨꯁꯨ ꯂꯩꯀꯥꯏꯅ ꯌꯦꯡꯊꯤꯗꯨꯅ ꯂꯩꯍꯧꯔꯕꯅꯤꯅ ꯃꯤꯆꯪ ꯆꯪꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯇꯥꯍꯧꯔꯦꯗꯅ꯫ ꯊꯣꯝꯕꯅ, ꯍꯣꯏꯁꯦ, ꯑꯩ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯂꯣꯏꯅ ꯏꯜꯂꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯝꯕ ꯃꯥꯒꯤ ꯏꯪꯈꯣꯜꯗꯣ ꯊꯥꯕ ꯌꯥꯕ ꯄꯣꯠꯆꯩ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯃꯌꯥꯝꯕ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯣ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯝꯕ, ꯅꯪꯕꯨ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯣ? ꯊꯣꯝꯕꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯊꯥꯗꯣꯛꯂꯒ, ꯂꯩꯇꯤꯌꯦ ꯏꯇꯩꯃ, ꯀꯔꯤ ꯂꯩꯔꯒꯦ? ꯂꯥꯡꯂꯦꯟꯅ, ꯑꯗꯨꯗꯤ ꯉꯁꯤ ꯃꯈꯥ ꯊꯪꯕ ꯏꯗꯣꯝꯆꯥ ꯄꯥꯛꯄꯤ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕ ꯂꯝꯁꯦ ꯑꯣꯟꯊꯣꯛꯂꯁꯤ ꯍꯥꯏꯅꯔꯦ, ꯑꯗꯨꯅ ꯂꯝ ꯑꯣꯟꯒꯗꯧꯔꯤꯕꯁꯤꯗ ꯅꯪꯁꯨ ꯈꯔ ꯌꯥꯎꯅꯦ ꯊꯣꯝꯕ꯫ ꯊꯣꯝꯕꯅ, ꯍꯣꯏ ꯏꯇꯩꯃ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟꯗꯤ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯝꯕ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯗꯤ ꯂꯧꯊꯣꯛꯂꯨꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯅꯕꯒꯤ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯁꯥꯐꯕꯤꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯀꯨꯝꯕ ꯂꯣꯏꯔꯒ ꯆꯥ ꯍꯥꯟꯅ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯊꯣꯝꯕꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯏ꯫ ꯁꯥꯐꯕꯤꯅ, ꯅꯨꯄꯥ, ꯀꯗꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ? ꯊꯣꯝꯕꯅ, ꯅꯨꯄꯤ, ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯑꯣꯜꯂꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯏꯇꯩꯃꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯐꯕꯤꯅ, ꯑꯣ, ꯑꯗꯣ ꯆꯥꯁꯦ ꯊꯛꯂꯒ ꯆꯠꯄꯤꯔꯣ, ꯆꯥꯅꯕꯁꯨ ꯁꯤꯗ ꯂꯩꯔꯦ꯫ ꯁꯥꯐꯕꯤ ꯆꯥꯗꯣ ꯇꯞꯅ ꯊꯝꯃꯤ꯫ ꯊꯣꯝꯕ ꯆꯥꯗꯣ ꯈꯔ ꯊꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯁꯥꯐꯕꯤ ꯃꯆꯤꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯕꯨꯛꯇꯗꯤ ꯈꯜꯂꯤ, ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯛꯂꯤꯅꯣ ꯈꯪꯗꯦ, ꯃꯣꯏꯅ ꯊꯣꯛꯄ ꯂꯝꯗꯣ ꯑꯗꯨꯝ ꯑꯣꯜꯂꯒꯦ ꯍꯥꯏꯗꯦ, ꯑꯁꯨꯝ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨ ꯈꯜꯂꯗꯨꯅ ꯁꯥꯐꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯉꯔꯥꯡ ꯂꯝ ꯑꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯗꯣ ꯑꯣꯜꯍꯧꯗ꯭ꯔꯦ, ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯕꯗꯒꯤ, ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛꯇꯣ ꯂꯥꯡꯂꯦꯟ ꯂꯥꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯔꯦ꯫ ꯊꯣꯝꯕ ꯃꯇꯩꯃꯒ ꯂꯣꯏꯅꯅ ꯆꯠꯂꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯂꯝ ꯑꯣꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯑꯇꯥꯕꯤꯗꯣ ꯁꯤꯗꯒꯤꯅ ꯁꯤ ꯐꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯝꯕꯒꯤ ꯃꯌꯥꯝꯕ ꯀꯨꯃꯥꯔꯗꯣ ꯃꯌꯨꯝ ꯁꯥꯅꯕꯒꯤ ꯑꯃꯨꯛ ꯇꯧꯔꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯝꯕꯅ ꯈꯜꯂꯨꯕꯅ ꯃꯌꯥꯝꯕꯒꯤ ꯃꯌꯨꯝ ꯁꯥꯕꯁꯤꯗ ꯁꯣꯏꯗꯅ ꯃꯍꯥꯛꯁꯨ ꯌꯥꯎꯔꯒꯅꯤ, ꯑꯗꯨꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯆꯠꯀꯗꯧꯕꯒꯤ ꯁꯔꯨꯛ ꯁꯤꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯄꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯍꯥꯏꯕꯗꯤ ꯁꯔꯠꯀ ꯈꯣꯃꯩꯒꯗꯣ ꯑꯃꯨꯛ ꯌꯥꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯔꯠꯀꯤ ꯅꯨꯄꯤ ꯊꯣꯏꯕꯤꯒ
ꯀꯨꯝꯃꯩꯒꯤ ꯅꯨꯄꯤ ꯊꯔꯣꯒ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯔꯠꯅ ꯅꯍꯥꯟꯒꯤ ꯂꯝ ꯑꯣꯜꯂꯦꯅ ꯇꯧꯔꯤꯗꯣ ꯃꯣꯏꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯀꯨꯝꯃꯩꯅ ꯇꯥꯆꯧ ꯍꯦꯟꯖꯤꯜꯂꯝꯃꯣꯏꯗ꯫ ꯁꯔꯠꯅ ꯑꯣꯜꯂꯤꯕ ꯂꯝꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯈꯣꯡꯕꯥꯜꯗꯣ ꯑꯩꯈꯣꯏꯒꯤꯅꯤꯅꯦ꯫ ꯀꯨꯝꯃꯩꯅ ꯑꯁ ꯇꯥꯆꯧ ꯌꯥꯔꯦ ꯁꯤꯇꯣꯛꯂꯁꯤ, ꯉꯔꯥꯡꯁꯨ ꯍꯥꯏꯅꯍꯧꯗꯦ, ꯍꯧꯖꯤꯛꯄꯨ ꯂꯝꯁꯦ ꯑꯣꯟꯅꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯆꯧꯁꯨ ꯉꯔꯥꯡ ꯈꯣꯡꯕꯥꯟꯁꯤꯒꯤ ꯋꯥꯡꯃꯗꯅꯤ ꯑꯣꯟꯒꯗꯕꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯨꯃꯥꯔꯅ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯁꯥꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯅꯦꯛꯇꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯗꯨꯅ ꯌꯨꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯝꯕꯗꯤ ꯃꯊ꯭ꯋꯥꯏ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯌꯥꯝꯕ ꯀꯨꯃꯥꯔꯅ ꯌꯨꯝ ꯁꯥꯕꯒꯤ ꯃꯔꯝ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯝꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯉꯩꯗꯨꯗ ꯁꯥꯐꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯅꯄꯥ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯊꯣꯝꯕꯅ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯁꯥꯐꯕꯤ ꯇꯞꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ, ꯅꯣꯏ ꯅꯄꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ ꯅꯪꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ꯫ ꯃꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯆꯔꯥ ꯍꯦꯜꯂꯗ꯭ꯔꯣ? ꯏꯕꯥꯅꯤꯒꯤ ꯀꯔꯤꯕꯨ ꯋꯥꯠꯀꯦ? ꯀꯔꯤꯃꯠꯇ ꯈꯟꯒꯅꯨꯁꯦ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯉꯥ ꯂꯩꯔꯨꯒꯦ, ꯍꯥꯎꯅ ꯊꯣꯡꯂꯒ ꯑꯗꯨꯝ ꯆꯥꯁꯤꯁꯦ꯫ ꯊꯣꯝꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯁꯥꯐꯕꯤꯁꯨ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗꯣ ꯃꯈꯣꯡ ꯍꯩꯕ ꯂꯣꯏꯔꯛꯂꯦ꯫ ꯑꯗꯨꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯔꯠ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯀꯨꯃꯥꯔ ꯅꯪꯅ ꯌꯨꯝ ꯁꯥꯕꯗ ꯀꯔꯤꯒꯤ ꯈꯣꯡꯕꯥꯜꯁꯦ ꯐꯨꯝꯖꯤꯜꯂꯤꯕꯅꯣ? ꯈꯣꯡꯕꯥꯜꯁꯦ ꯐꯨꯝꯖꯤꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯀꯨꯃꯥꯔꯅ ꯀꯩꯅꯣ ꯇꯥ ꯁꯔꯠ, ꯑꯩꯅ ꯑꯩꯒꯤ ꯂꯝ ꯖꯒꯥꯗ ꯌꯨꯝ ꯁꯥꯔꯒ ꯀꯔꯤꯒꯤ ꯈꯣꯡꯕꯥꯜ ꯃꯦꯟꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤꯕꯅꯣ? ꯁꯔꯠꯅ ꯑꯩꯅ ꯊꯤꯡꯂꯤꯕꯁꯦ ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯀꯨꯃꯥꯔꯅ ꯍꯦꯔꯥ ꯇꯥ ꯁꯔꯠ, ꯑꯣꯟꯕ ꯂꯣꯏꯈ꯭ꯔꯕ ꯂꯝꯁꯦ ꯑꯩꯒꯤ ꯖꯒꯥꯅꯤ, ꯃꯁꯤꯗ ꯀꯔꯤ ꯃꯔꯝ ꯂꯩꯔꯤꯒꯦ? ꯁꯔꯠꯅ ꯀꯨꯃꯥꯔ ꯅꯍꯥꯟꯋꯥꯏ ꯅꯈꯣꯏ ꯑꯩꯈꯣꯏ ꯄꯣꯛꯄ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯈꯣꯡꯕꯥꯜꯁꯦ ꯇꯧꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯂꯝ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯑꯩꯒꯤ ꯂꯝ ꯇꯪꯈꯥꯏ ꯑꯃ ꯇꯧꯔꯒ ꯈꯣꯡꯕꯥꯜꯁꯦ ꯇꯧꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯈꯣꯡꯕꯥꯜꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯒꯤ ꯂꯝ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯅ ꯈꯣꯡꯕꯥꯜꯁꯦ ꯐꯨꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯀꯨꯃꯥꯔꯅ ꯇꯥ ꯁꯔꯠ, ꯃꯗꯨꯒꯤ ꯋꯥꯗꯨꯃꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯇꯝꯁꯦ ꯈꯣꯡꯕꯥꯜꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏ꯫ ꯁꯔꯠꯅ ꯑꯗꯣ ꯅꯪꯅ ꯑꯁꯦꯡꯕꯗꯣ ꯈꯪꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯐꯨꯟꯖꯤꯜꯂꯤꯕ ꯂꯩꯕꯥꯛꯁꯦ ꯂꯧꯊꯣꯛꯎꯅꯦ꯫ ꯃꯁꯤ ꯐꯨꯝꯖꯤꯟꯈ꯭ꯔꯕꯗꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯂꯝꯁꯤꯗꯤ ꯀꯨꯠꯄꯅꯤꯅ ꯏꯁꯤꯡ ꯂꯣꯏꯅ ꯆꯦꯟꯊꯔꯛꯂꯅꯤ꯫ ꯀꯨꯃꯥꯔꯅ ꯇꯥ ꯁꯔꯠ, ꯃꯗꯨꯒꯤ ꯋꯥꯗꯨꯃ ꯑꯩ ꯉꯝꯂꯔꯣꯏ꯫ ꯈꯣꯡꯕꯥꯜꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯨꯟꯖꯤꯟꯈꯤꯕ ꯅꯠꯇꯦ, ꯁꯦꯜ ꯆꯪꯅ ꯂꯩꯕꯥꯛꯁꯦ ꯂꯩꯔꯒ ꯐꯨꯟꯖꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯣꯡꯕꯥꯜꯁꯦ ꯃꯦꯟꯁꯤꯟꯕ ꯃꯇꯝꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯗꯣ ꯇꯥ ꯁꯔꯠꯅ ꯄꯨꯊꯣꯛꯄꯤꯔꯛꯎ, ꯑꯗꯨꯒ ꯈꯣꯡꯕꯥꯜꯁꯦ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯇꯧꯊꯣꯛꯄꯤꯔꯣ꯫ ꯁꯔꯠꯅ ꯀꯨꯃꯥꯔ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥꯅꯦ? ꯂꯥꯜꯂꯤꯕꯁꯦ ꯅꯪꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯈꯣꯡꯕꯥꯜꯁꯤꯅ ꯀꯌꯥꯝ ꯄꯥꯛ ꯆꯥꯎꯗꯅꯅꯣꯅꯦ ꯅꯪꯅ ꯐꯨꯟꯖꯤꯜꯂꯤꯕꯁꯤꯕꯣ? ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯡꯃꯩꯁꯨ ꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯥ ꯀꯨꯃꯥꯔ, ꯋꯥꯐꯝꯁꯤꯗ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯨꯃꯥꯔꯅ ꯍꯩ ꯈꯣꯝꯃꯩ, ꯑꯉꯥꯡ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯁꯔꯠꯅ ꯀꯨꯃꯥꯔ, ꯑꯩꯒꯤ ꯋꯥꯗꯤ ꯈꯣꯡꯕꯥꯜꯁꯦ ꯍꯥꯟꯅꯒꯨꯝꯅ ꯇꯧꯊꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯀꯨꯃꯥꯔ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯁꯣꯝꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ꯫ ꯂꯥꯡꯂꯦꯟꯁꯨ ꯊꯣꯔꯛꯏ, ꯑꯗꯨꯒ ꯀꯔꯤ ꯂꯩꯔꯒꯦ? ꯀꯨꯃꯥꯔꯅ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎ, ꯃꯤꯒꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯒ ꯑꯩ ꯏꯇꯣꯝꯗ ꯇꯣꯉꯥꯟꯅ ꯇꯥꯔꯤ꯫ ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔꯦ꯫ ꯁꯔꯠꯅ ꯀꯨꯃꯥꯔ, ꯅꯪꯁꯦ ꯅꯕꯨꯛꯆꯦꯟꯗꯤ ꯑꯣꯛꯈꯥꯛꯅ ꯄꯤꯛꯄ ꯖꯥꯠꯅꯤꯍꯦ꯫ ꯊꯣꯝꯕꯗꯣ ꯃꯇꯩꯃꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯀꯨꯃꯥꯔꯅ ꯊꯣꯝꯕ, ꯅꯌꯥꯝꯕꯒꯤ ꯂꯝ ꯁꯔꯨꯛꯇ ꯃꯣꯏꯒꯤ ꯂꯝ ꯌꯥꯎꯔꯤ ꯍꯥꯏꯔꯤꯅꯦ꯫ ꯊꯣꯝꯕꯅ ꯀꯗꯥꯏꯋꯥꯏꯗꯅꯣ ꯇꯥꯆꯧ? ꯀꯨꯃꯥꯔꯅ ꯈꯣꯡꯕꯥꯜꯁꯦ ꯃꯣꯏꯒꯤ ꯇꯪꯈꯥꯏꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯁꯔꯠꯅ ꯊꯣꯝꯕ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯊꯣꯝꯕꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯏ, ꯇꯥꯆꯧ ꯌꯥꯎꯏ ꯍꯥꯏꯔꯗꯤ ꯌꯥꯎꯔꯝꯂꯅꯤ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯀꯨꯃꯥꯔꯅ ꯒꯙꯥ, ꯌꯥꯎꯔꯕꯁꯨ ꯑꯩꯅ ꯄꯤꯔꯣꯏ ꯍꯥꯏꯔꯦꯗꯅ꯫ ꯑꯩꯅ ꯑꯁꯨꯛ ꯁꯦꯜ ꯆꯪꯅ ꯐꯨꯟꯖꯤꯜꯂꯤꯕ ꯈꯣꯡꯕꯥꯜꯁꯦ ꯑꯩꯕꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯃꯥꯡꯒꯗ꯭ꯔꯣ? ꯊꯣꯝꯕꯅ ꯑꯗꯨꯗꯤ ꯇꯥꯆꯧꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯔꯤꯒꯤ ꯈꯣꯡꯕꯥꯜꯁꯦ ꯐꯨꯝꯖꯤꯜꯂꯨꯔꯤ? ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯆꯧꯅ ꯃꯥꯡꯕ ꯇꯥꯕꯅꯤ꯫ ꯀꯨꯃꯥꯔꯅ ꯃꯣꯏꯁꯨ ꯂꯝ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯍꯥꯏꯔꯛꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯁꯔꯠꯅ ꯀꯨꯃꯥꯔ, ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯈꯣꯡꯕꯥꯜꯁꯦ ꯐꯨꯟꯖꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯪꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯪꯅ ꯈꯣꯡꯕꯥꯜꯁꯦ ꯐꯨꯟꯖꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯖꯨ ꯊꯥꯗ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯊꯣꯝꯕꯅ ꯑꯗꯣ ꯆꯨꯝꯃꯕꯅꯤ ꯇꯥ ꯁꯔꯠ꯫ ꯇꯥ ꯁꯔꯠ ꯍꯣꯏꯗꯤ ꯂꯝꯁꯦ ꯌꯥꯝꯅ ꯀꯨꯠꯂꯤ꯫ ꯀꯨꯃꯥꯔꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯀꯣ, ꯃꯤꯒꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯤꯡꯖꯦꯜ ꯃꯥꯟꯅꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯌꯥꯝꯕ ꯑꯩꯕꯨ ꯆꯪꯈꯥꯠ ꯍꯥꯠꯂꯤꯅꯦ ꯃꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯃꯔꯩ ꯌꯥꯝꯅ ꯌꯦꯠꯅꯔꯝꯃꯤ꯫
ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯃꯥꯔꯅ ꯃꯅꯥꯎꯅꯨꯄꯥ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯝꯕ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯊꯣꯝꯕꯅ, ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ? ꯀꯨꯃꯥꯔꯅ, ꯅꯪ ꯅꯥꯈꯩꯁꯦꯡꯅ ꯈꯪꯂꯕ꯭ꯔꯣ ꯍꯥ? ꯃꯣꯏꯒꯤ ꯂꯝ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯕꯁꯦ? ꯊꯣꯝꯕꯅ, ꯇꯥꯆꯧ, ꯑꯩꯗꯤ ꯀꯔꯤ ꯈꯪꯗꯣꯏꯅꯣ? ꯇꯥꯆꯧꯁꯨ ꯃꯣꯏꯒꯤ ꯂꯝ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯔꯛꯄꯗ ꯄꯤꯒꯦ ꯍꯥꯏꯗꯨꯗꯤ? ꯀꯨꯃꯥꯔꯅ, ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯔꯛꯄꯒꯤꯅꯤꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯐꯕꯤ ꯊꯣꯔꯛꯇꯨꯅ ꯃꯇꯩꯗ ꯕꯦꯚꯥꯔ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯩ, ꯂꯝꯒꯤ ꯃꯇꯥꯡꯁꯤꯒꯤ ꯋꯥꯐꯝꯗ ꯃꯥꯕꯨ ꯌꯥꯎꯍꯟꯕꯤꯔꯅꯨ꯫ ꯀꯨꯃꯥꯔꯅ, ꯑꯣ, ꯅꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯏꯇꯣꯝꯗ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈꯣꯁꯤꯅꯤꯅꯦ꯫ ꯁꯥꯐꯕꯤꯅ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯏꯇꯩ, ꯅꯅꯥꯎꯅꯨꯄꯥꯁꯦ ꯀꯌꯥꯝ ꯁꯤꯡꯕ ꯃꯤ ꯑꯣꯏꯗꯨꯅ ꯀꯔꯤꯕꯨ ꯈꯪꯗꯧꯔꯤꯒꯦ, ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯅ ꯅꯅꯥꯎꯅꯨꯄꯥꯗꯤ ꯑꯄꯪꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯆꯥꯛ ꯌꯥꯝ ꯆꯥꯕꯅꯤꯅ ꯃꯥꯗꯤ ꯊꯕꯛ ꯑꯃꯠꯇ ꯆꯟꯅꯔꯣꯏ, ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯀꯨꯃꯥꯔꯅ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛꯇ ꯅꯈꯣꯏꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯂꯔꯣꯏ, ꯑꯗꯨꯒꯅꯦ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯊꯕꯛꯇ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯊꯣꯝꯕꯅ, ꯇꯥꯆꯧ, ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯤꯗ ꯇꯥꯆꯧꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯗꯕꯅꯤ, ꯋꯥꯔꯁꯨ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯕꯅꯤ, ꯑꯗꯨꯒ ꯇꯥꯆꯧꯗꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯇꯝꯁꯦ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯌꯦꯠꯇꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯑꯋꯥ ꯑꯅꯥ ꯊꯕꯛ ꯁꯨꯔꯝꯗꯥꯏꯗ ꯅꯅꯥꯎ ꯅꯤꯡꯁꯤꯡꯂꯛꯄ, ꯁꯦꯜ ꯐꯪꯒꯗꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯅ ꯃꯤ ꯅꯦꯛꯄ, ꯃꯇꯣꯡꯅ ꯃꯤꯉꯣꯟꯗ ꯄꯤꯖꯕ, ꯃꯔꯨꯅ ꯅꯅꯥꯎꯒꯤ ꯁꯔꯨꯛ ꯊꯨꯡꯕꯤꯕꯅꯤ꯫ ꯌꯥꯔꯦ ꯇꯥꯆꯧ, ꯑꯩ ꯂꯣꯏꯅ ꯌꯥꯔꯦ꯫ ꯀꯨꯃꯥꯔꯅ, ꯑꯩꯅ ꯀꯗꯥꯏꯗ ꯅꯪꯉꯣꯟꯗ ꯃꯔꯨꯞ ꯄꯤꯖꯔꯤꯕ? ꯊꯣꯝꯕꯅ, ꯇꯥꯆꯧ, ꯅꯅꯥꯎꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯕꯛ ꯁꯨꯕ ꯐꯔꯛ ꯇꯥꯕꯅꯤꯅ ꯇꯥꯆꯧꯅ ꯃꯤ ꯅꯦꯛꯂꯒ ꯌꯨꯝ ꯁꯥꯔꯤꯕꯗꯣ ꯃꯗꯨꯗ ꯅꯅꯥꯎꯁꯨ ꯌꯥꯎꯒꯦ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯆꯧꯅ ꯑꯩꯕꯨ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯏ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕꯤꯈ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯒ ꯑꯋꯥꯕ ꯊꯕꯛ ꯑꯔꯨꯝꯕ ꯄꯣꯠ ꯊꯥꯡꯂꯝꯗꯥꯏꯗꯅ ꯅꯅꯥꯎꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯗꯣ ꯇꯧꯕꯤꯔꯛꯂꯅꯨ꯫ ꯀꯨꯃꯥꯔꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯐꯕꯤꯅ, ꯃꯁꯛꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ, ꯑꯋꯥꯕ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯃꯇꯣꯝꯇ ꯂꯪꯗꯥꯏꯅꯕ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯪꯁꯦ ꯊꯣꯝꯕ ꯊꯣꯝꯕ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯧꯔꯛꯄ, ꯑꯗꯨꯒ ꯃꯅꯥꯁꯨ ꯊꯥꯗꯕ, ꯀꯔꯤ ꯊꯣꯛꯏꯅꯕꯨ ꯇꯧꯖꯁꯥꯏꯅꯣ? ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯄ ꯑꯩꯁꯨ꯫ ꯊꯣꯝꯕꯅ, ꯍꯣꯏ ꯅꯨꯄꯤ, ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯄꯪꯂꯝꯃꯤ, ꯑꯗꯣ ꯅꯪꯅ ꯑꯩꯁꯦ ꯈꯔ ꯇꯥꯛꯄꯗꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯁꯤꯡꯉꯤ꯫ ꯁꯥꯐꯕꯤꯅ, ꯅꯨꯄꯥ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤꯅꯦ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯕ ꯅꯨꯄꯥꯗꯣ ꯃꯤ ꯑꯣꯏꯔꯗꯕꯅꯤ, ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯤꯅꯦ ꯃꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯇꯥꯛꯄ ꯋꯥꯁꯦ ꯈꯔ ꯂꯧ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯋꯥꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯃꯥꯔꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤ, ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ, ꯑꯩꯁꯦ ꯏꯁꯥꯅ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯦ꯫ ꯂꯥꯡꯂꯦꯅ, ꯀꯔꯤ ꯇꯧꯔꯒꯦ ꯕꯕꯥ? ꯀꯨꯃꯥꯔꯅ, ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅꯗꯤ ꯏꯅꯥꯎꯅꯨꯄꯥ ꯊꯣꯝꯕꯁꯦ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯕꯛ ꯈꯔ ꯇꯧꯍꯜꯂꯨꯏꯗꯅ, ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ, ꯑꯩ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ, ꯃꯥꯅ ꯈꯔ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯁꯤꯗ ꯃꯥꯁꯨ ꯌꯥꯎꯒꯦ ꯈꯟꯖꯕꯖꯥꯠꯅꯤ, ꯑꯗꯨꯗ ꯏꯕꯥꯅꯤꯅꯗꯤ ꯃꯥꯕꯨ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯈꯔ ꯉꯥꯡꯈ꯭ꯔꯦꯗꯅ, ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯂꯥꯡꯂꯦꯅ, ꯍꯥꯏꯁꯨ ꯍꯥꯏꯒꯨꯝꯗꯅ ꯕꯕꯥ, ꯏꯅꯥꯎ ꯊꯣꯝꯕꯒ ꯏꯅꯥꯎ ꯁꯥꯐꯕꯤꯒꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ, ꯁꯣꯏꯔꯤꯁꯦ ꯏꯕꯥꯅꯤꯅꯤ, ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯣꯏꯗ ꯆꯠꯇꯨꯅ ꯏꯅꯥꯎ ꯑꯅꯤꯅ ꯂꯥꯟꯅ ꯂꯧꯔꯤꯕꯗꯣ ꯂꯧꯗꯅꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯁꯦꯡꯗꯣꯛꯂꯨꯁꯤ, ꯁꯤꯗ ꯆꯤꯔꯛꯂꯕ ꯃꯇꯝꯗ ꯑꯄꯪꯕ ꯏꯅꯥꯎꯁꯦ ꯀꯧꯗꯨꯅ ꯊꯕꯛ ꯀꯌꯥꯁꯨ ꯇꯧꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯨꯃꯥꯔ ꯃꯇꯩ ꯃꯅꯥꯎꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯨꯃꯥꯔꯅ ꯉꯥ ꯂꯩꯗꯨꯅ ꯃꯈꯣꯏꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯐꯕꯤꯒ ꯂꯥꯡꯂꯦꯟꯒ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯔꯁꯤ, ꯉꯁꯤꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯄꯥꯜꯂꯁꯤ ꯍꯥꯏꯅ, ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯔꯠ ꯑꯃꯗꯤ ꯈꯣꯃꯩ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯂꯝꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯔꯝꯕꯗꯣ ꯑꯅꯤꯃꯛ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯝꯁꯤꯒꯤ ꯈꯠꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯅ ꯈꯣꯡꯕꯥꯟ ꯐꯨꯟꯖꯤꯟꯕꯗ ꯆꯪꯈꯤꯕ ꯁꯦꯜ ꯑꯗꯣ ꯁꯔꯠꯅ ꯇꯪꯈꯥꯏ ꯄꯨꯊꯣꯛꯄ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯍꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯄꯦꯟꯊꯣꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯁꯤꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫